Numidang Police na Fakiba Bebishana Mishigi Mayok Semkiba JSG Co-Convener Pratap Amadi Thangmaiban United Club ki Joint Secretary Elangbam Joykumar ngasi court puthokre. Court na numit 10 mangani judicial remand pikre. Thangmaiban Kendra da pung 12 gi ban chathari. Mafam kya da mahiroisingna kongjang sangshili. Imphal East amasung West Mogbom amadi tear gas ki maikuna humamam kre. Pung 12 gi Thangmaiban ban manungda Chief Minister Viren Principal Landhoni amadi Masanupa Robinson gi effigy sing miyamna mai thakre. Bebishana Mishigi Asumba Langda Langjil Puto Haina Sangsilak Miyam gi Kongjang Hanba Leitri. Langol Jingmi Tami Apun Balup Nasu Langol Laima Kulen Lekaida Wakan Wifam Satakre. Lamda Masida Mega Food Park Sem Nabagi Ayaba Leire. Navartagi Loan gi Sentang Kaitarak Lagani Haina Minister TH Biswajin Afongdokre. State asigi oiba Agriculture College hanganaba sarkar asina ngasi fawda hona dabasi yamna laibak thibani haina ex Union Minister TH Chawna phongdokre. Lambi da taduna leiramba bom loktholaga pokhai hankre mafam kya da police na thiba humbagi thabak sathari. JSCC na sinduna lakadoriba August 12 Patriots Day gi mangwinana Nationalism and Patriotism haiba hiramda ahanba state level open patriotic song and recitation competition 2018 ngasi Imphal College ki multipurpose hall da pangthokre. Kaibulamjong National Park da sahi khudingi July thadagi September tha fawba park manung da sangbada athingba legadori. Lamgi wahogda asogbu mangakaktuna hatkiba nongmaithem surjit faduna ahakpa serak piyo haina ngasi kumbi kaithel da maikedom gi miyamna wakan infam sathakre. Thasigi tarahumdoi dagi hogduna numit 10 gi oina umanglai haraubada sinpangliba kya gi oiba unau konde hunba haina mingthonba thorom ama Utra Sanglen Sana Konungda pangthoklagani haina Utra Sanglen Sana Konunggi maiba hanba samjat chabam kondumna phongdokre. Government Railway Police na haukiba leba pokko numita Rajdhani Express train da tongduna lakpa mioi ani SP tablet piece chamri ga kuntrani thoga konana phagatkhre. Assam ki saknaraba singer amadi musician Bhupen Hazarika, social activist Nanaji Deshmukh amadi hanagi president Pranab Mukherjee da handak sahigi Bharat Ratna award khusinaragani. Sahi asigi October 3 dagi 13 fawba Russia da pangthokadoriba Women's World Boxing Championship 2018 da Bharat ki mahut sinduna saruk yanab gidamak Malem gi taruklak World Champion oikrabi MC Maricom amadi Lavlina Borgohain khalakle.